ꯏꯅꯣꯁꯦꯟ ꯐꯦꯃꯤꯂꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯅ ꯍꯦꯛ ꯊꯦꯡꯅꯔꯤꯕ ꯃꯈꯜ ꯀꯌꯥꯒꯤ ꯑꯅꯥꯕ ꯑꯌꯦꯛꯄ ꯃꯊꯧ ꯂꯥꯟꯊꯣꯛ ꯃꯔꯝ ꯆꯥꯗꯕ ꯃꯤꯁꯤꯡꯅ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯗ ꯃꯥꯏ ꯄꯥꯛꯇꯕ ꯑꯃꯗꯤ ꯏꯔꯥꯡꯅꯗꯅ ꯂꯩꯕ ꯏꯃꯨꯡ ꯆꯥꯎꯈꯠꯄ ꯌꯥꯗꯕ ꯃꯤꯑꯣꯏ ꯑꯗꯨ ꯄꯨꯊꯗꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯀꯌꯥꯅ ꯃꯥꯡ ꯊꯥꯔꯒ ꯂꯩꯔꯝꯕꯗꯒꯤ ꯏꯔꯥꯡꯅꯗꯅ ꯂꯨꯞꯊꯈꯤꯕ ꯂꯨꯞꯇꯨꯅ ꯃꯥꯡꯉꯤꯕ ꯖꯨꯔꯥꯏ ꯆꯨꯗꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯅꯤꯁꯥ ꯆꯥꯁꯤꯜꯂꯛꯇꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯅꯠꯇ꯭ꯔꯒ ꯁꯃꯥꯖꯗ ꯆꯩꯊꯦꯡ ꯀꯌꯥ ꯄꯤꯔꯤꯕ ꯑꯗꯨꯒꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯥꯔꯣꯜ ꯍꯥꯏꯅ ꯈꯪꯅꯕ ꯑꯃꯗꯤ ꯍꯤꯡꯒꯣꯜꯗ ꯂꯩꯕ ꯑꯃꯗꯤ ꯑꯩꯒꯤ ꯍꯤꯡꯒꯣꯜꯗ ꯂꯥꯛꯂꯤꯕ ꯂꯥꯏꯁꯪ ꯍꯥꯏꯅ ꯈꯪꯅꯕ ꯑꯁꯤꯗ ꯄꯨꯝꯅꯃꯛ ꯂꯩꯔꯦ ꯍꯥꯏꯁꯦ ꯍꯥꯏꯕ ꯑꯁꯤꯒꯤ ꯁꯨꯒꯥꯏꯅ ꯇꯥꯛꯂꯛꯄ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯌꯨꯝꯁꯥꯔꯣꯜꯗ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯍꯥꯞꯄꯤꯕ ꯀꯥꯟꯆꯤ ꯍꯥꯏꯕ ꯑꯁꯤꯗ ꯃꯇꯥꯡ ꯈꯔ ꯊꯝꯖꯒꯦ ꯃꯨꯟꯅ ꯇꯥꯕꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯌꯨꯝꯁꯦ ꯁꯨꯃꯥꯏꯅ ꯁꯥꯔꯦ, ꯁꯣꯜꯂꯦ, ꯁꯣꯝꯗ ꯁꯥꯎꯠ ꯑꯣꯏꯔꯦ, ꯁꯣꯝꯗ ꯅꯣꯔꯠ ꯑꯣꯏꯔꯦ, ꯁꯣꯝꯗ ꯋꯦꯁ ꯑꯣꯏꯔꯦ꯫ ꯁꯨꯃꯥꯏꯅ ꯁꯥꯔꯛꯄ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯥꯟꯆꯤꯁꯤ ꯃꯈꯣꯡꯁꯦ ꯁꯤꯗ ꯂꯩꯔꯦ, ꯀꯥꯁꯦ ꯑꯍꯨꯝ ꯊꯣꯛꯑꯦ ꯈꯜꯂꯣ, ꯃꯔꯤ ꯊꯣꯛꯑꯦ ꯈꯜꯂꯣ ꯅꯠꯇ꯭ꯔꯒ ꯑꯍꯨꯝ ꯊꯣꯛꯑꯦ ꯈꯜꯂꯣ, ꯃꯈꯣꯡꯁꯤ ꯂꯩꯔꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯅ ꯎꯅ ꯁꯥ ꯇꯥꯔꯗꯤ ꯃꯈꯣꯡꯁꯤ ꯁꯤꯗ ꯑꯗꯨꯃꯥꯏꯅ ꯃꯈꯣꯡ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯑꯍꯨꯝ ꯍꯥꯞꯅꯩ, ꯑꯍꯨꯝ ꯍꯥꯞꯅꯔꯅꯤ꯫ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯈꯣꯡ ꯁꯤꯗ ꯑꯅꯤ ꯍꯥꯞꯄꯒꯦ, ꯑꯅꯤ ꯍꯥꯞꯄꯒꯦ ꯃꯈꯣꯡꯁꯦ, ꯁꯤꯗꯁꯨ ꯑꯍꯨꯝ ꯍꯥꯞꯄꯒꯦ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯣꯏ ꯍꯥꯏꯇꯥꯔꯦ, ꯃꯌꯥꯝꯅ ꯂꯣꯏ ꯍꯥꯏꯅꯕꯗꯣ꯫ ꯂꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯥꯏ ꯃꯇꯥꯏꯁꯤꯗꯤ ꯀꯥꯟꯆꯤꯁꯤ ꯁꯨꯃꯥꯏꯅ ꯍꯥꯞꯄ ꯌꯥꯔꯦ, ꯃꯉꯥꯛꯁꯤꯗ ꯍꯥꯞꯄ ꯌꯥꯔꯦ, ꯁꯤ ꯃꯇꯥꯏꯁꯤ ꯁꯨꯃꯥꯏꯅ ꯍꯥꯞꯄ ꯌꯥꯔꯦ꯫ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯀꯥꯟꯆꯤꯁꯤ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯂꯨꯔꯕ, ꯂꯣꯏ ꯃꯊꯛꯁꯤ ꯊꯥꯡꯒꯠꯂꯕ, ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯇꯅ ꯍꯥꯞꯄꯛꯑꯕ, ꯁꯨꯃꯥꯏꯅ ꯊꯥꯡꯒꯠ ꯍꯥꯞꯄꯛꯑꯕ, ꯂꯣꯏ ꯃꯊꯛ ꯈꯨꯗꯤꯡꯒꯤ ꯎꯈꯣꯡ ꯃꯊꯛ ꯈꯨꯗꯤꯡꯒꯤ ꯀꯥꯟꯆꯤꯁꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯥꯞꯄꯛꯑꯕ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯃꯨꯡꯁꯤꯗ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯂꯣꯏ ꯃꯀꯣꯛꯁꯦ ꯆꯥꯛꯂꯅꯤ, ꯉꯥꯅ ꯁꯥꯟꯅꯕ ꯑꯝꯇ ꯌꯥꯔꯣꯏ, ꯑꯗꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯊꯕꯛ ꯑꯝꯇ ꯄꯣꯛꯐꯝ ꯇꯥꯔꯣꯏ꯫ ꯍꯥꯏꯗꯤ ꯈꯟꯒꯗꯧꯕ ꯋꯥꯈꯟꯗꯣ ꯈꯜꯂꯔꯣꯏ, ꯅꯣꯔꯃꯦꯜ ꯑꯝꯇ ꯈꯜꯂꯔꯣꯏ, ꯑꯐꯕ ꯃꯥꯏꯀꯩꯒꯤ ꯋꯥꯈꯜ ꯑꯝꯇ ꯈꯜꯂꯣꯏ꯫ ꯑꯣꯟꯅ ꯇꯩꯅꯕ ꯃꯥꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯐꯦꯜ ꯑꯣꯏꯒꯗꯧꯕ, ꯉꯥꯡꯕꯗ ꯃꯤꯅ ꯇꯥꯕꯗ ꯅꯨꯡꯁꯤꯒꯗꯧꯕ ꯋꯥꯗꯣ ꯄꯨꯛꯅꯤꯡꯗꯤ ꯈꯟꯕ, ꯆꯤꯟꯕꯥꯟꯗ ꯐꯠ ꯂꯥꯎꯅ ꯑꯣꯟꯅ ꯇꯩꯅꯕ ꯊꯣꯛꯈꯤꯗꯅ ꯑꯗꯨꯝꯕ ꯆꯌꯦꯠ ꯈꯣꯏꯅꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯃꯌꯥꯝꯗꯣ ꯀꯅꯥ ꯂꯩꯔꯤ ꯀꯩꯗꯧꯔꯤ ꯑꯃꯇ ꯚꯥꯞ ꯇꯥꯅꯗꯕ ꯄꯣꯠ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯅ ꯁꯤꯒꯤ ꯃꯊꯛ ꯂꯣꯏ ꯃꯊꯛꯁꯤꯗ ꯀꯥꯟꯆꯤꯁꯤ ꯍꯥꯞꯄ ꯌꯥꯗꯦ꯫ ꯑꯗꯨꯅ ꯑꯐꯕ ꯃꯥꯏꯀꯩꯗ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤ ꯍꯥꯞꯄꯤꯌꯨ, ꯁꯨꯃꯥꯏꯅ ꯀꯥꯔꯟ ꯆꯠꯇꯕꯤꯗ, ꯂꯣꯏꯁꯤ ꯊꯦꯡꯗꯕꯤꯗ ꯈꯨꯅꯥꯎꯕꯤ ꯑꯃ ꯏꯟꯆꯤ ꯑꯃ ꯃꯈꯥꯏ ꯑꯃ ꯇꯧꯔꯁꯨ ꯊꯦꯡꯗꯣꯛ ꯍꯥꯞꯄꯤꯌꯨ꯫ ꯁꯨꯃꯥꯏꯅ ꯀꯥꯟꯆꯤꯁꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯍꯥꯞꯄꯤꯌꯨ꯫ ꯁꯤꯅ ꯑꯗꯣꯝꯒꯤ ꯏꯃꯨꯡꯗ ꯑꯐꯕ ꯑꯣꯏꯒꯅꯤ, ꯃꯔꯝꯗꯤ ꯀꯣꯛꯊꯣꯡꯅꯕ, ꯀꯥꯟꯆꯤ ꯀꯣꯛꯊꯣꯡꯅꯕ ꯍꯥꯏꯅ ꯂꯋꯥꯏ ꯃꯊꯛꯇ ꯑꯩꯈꯣꯏ ꯄꯣꯠꯂꯨꯝ ꯊꯥꯡꯒꯠꯇ ꯂꯩꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯒꯤ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛ ꯂꯨꯝꯕ, ꯄꯨꯐꯝ ꯈꯪꯗꯕ, ꯄꯨꯕ ꯉꯝꯗꯕꯒꯤ ꯆꯩꯊꯦꯡꯗꯣ ꯂꯥꯛꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯤꯁꯤꯡꯗꯨꯗ ꯇꯥꯏꯅꯔꯤ꯫ ꯑꯗꯨꯒ ꯀꯥꯟꯆꯤꯁꯤ ꯌꯨꯝ ꯑꯃꯅꯤ ꯍꯥꯏꯇꯥꯔꯗꯤ ꯌꯨꯝ ꯑꯃꯗ ꯀꯥꯟꯆꯤꯁꯤ ꯑꯩꯈꯣꯏꯅ ꯌꯨꯝꯁꯥꯔꯣꯟ ꯃꯔꯝ ꯄꯨꯕ ꯂꯩꯕꯥꯛꯇ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯁꯤꯡ ꯍꯥꯏꯇꯥꯔꯦ, ꯑꯔꯤꯕ ꯃꯤ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡ ꯍꯥꯏꯇꯥꯔꯦ, ꯃꯗꯨ ꯃꯣꯏ 5 ꯇꯔꯨꯛ ꯀꯨꯝꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯦ꯫ ꯑꯗꯨꯅ ꯃꯣꯏ ꯑꯃꯠꯇ ꯌꯨꯝꯁꯥꯔꯣꯟꯁꯨ ꯃꯥꯟꯅꯗꯕ, ꯑꯗꯣ ꯑꯅꯤ ꯑꯃꯗꯤ ꯃꯥꯟꯅꯒꯦ ꯇꯧ ꯆꯠꯂꯤ꯫ ꯑꯗꯨꯅ ꯁꯤ ꯀꯥꯟꯆꯤꯁꯤ ꯑꯩꯈꯣꯏꯅ ꯀꯥꯟꯆꯤꯁꯤ 11 ꯀꯥꯟꯆꯤ ꯁꯨꯗꯕ ꯌꯥꯗꯦ꯫ ꯁꯤ ꯍꯦꯛ ꯁꯨꯗ꯭ꯔꯕ ꯑꯗꯨ ꯏꯃꯨꯡꯗꯣ ꯑꯅꯥ ꯑꯌꯦꯛꯅ ꯈ꯭ꯋꯥꯡ ꯀꯣꯏꯅ, ꯑꯗꯩ ꯇꯧꯐꯝ ꯈꯪꯗꯕ, ꯑꯗꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯃꯥꯏ ꯄꯥꯛꯇꯕ ꯍꯥꯏꯗꯣ ꯑꯣꯏꯅ ꯆꯠꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯥꯟꯆꯤ ꯇꯔꯥꯃꯥꯊꯣꯏ ꯀꯩꯗ ꯍꯥꯞꯇꯣꯏꯅꯣ? ꯍꯛꯆꯥꯡ, ꯌꯨꯝ ꯍꯥꯏꯁꯤ ꯍꯛꯆꯥꯡꯅꯤ, ꯍꯛꯆꯥꯡ ꯀꯌꯥꯠꯀ ꯆꯞ ꯃꯥꯟꯅꯩ, ꯆꯞ ꯃꯥꯟꯅꯅ ꯁꯥꯔꯤꯕꯅꯤ꯫ ꯖꯇ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯅꯕꯗꯨ ꯑꯩꯈꯣꯏ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ꯫ ꯖꯇ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯅꯕꯗꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ,
ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯅꯤ ꯑꯗꯨꯒ ꯁꯦꯟꯗꯣꯡ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨꯅ ꯇꯥꯡꯕ ꯃꯄꯨꯒꯤ ꯑꯗꯨꯝꯕ ꯍꯛꯆꯥꯡ ꯀꯌꯥꯠ ꯂꯩꯐꯝꯅꯤ ꯑꯗꯨꯒ ꯌꯨꯝꯕꯨꯔꯦꯝꯕꯗꯨꯒꯤ ꯊꯋꯥꯏꯅꯤ ꯂꯩꯕ꯭ꯔꯦꯟ ꯀꯅꯥꯝ ꯅꯠꯇꯦ ꯂꯥꯏ ꯅꯠꯇꯦ ꯂꯥꯏꯗꯧꯁꯨ ꯂꯥꯏ ꯅꯠꯇꯦ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕ ꯑꯗꯨꯒꯤ ꯊꯋꯥꯏꯗꯣ ꯑꯗꯨꯅꯤ ꯅꯨꯡ ꯄꯥꯟ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯑꯗꯨꯅ ꯏꯁꯥ ꯃꯁꯛ ꯈꯪꯉꯨ ꯅꯨꯡ ꯃꯁꯛ ꯈꯪꯉꯨ ꯄꯥꯟ ꯃꯁꯛ ꯈꯪꯉꯨ ꯍꯥꯏꯅꯕꯗꯣ ꯑꯗꯨꯅꯤ ꯑꯗꯨꯅ ꯁꯤ ꯀꯥꯟꯁꯤꯁꯦ ꯑꯩꯈꯣꯏꯅ ꯆꯪ ꯍꯥꯏꯅ ꯆꯪꯁꯤ ꯊꯤꯕꯗ ꯆꯪ ꯇꯥꯕ ꯍꯥꯏꯅ ꯇꯧꯔꯀꯥꯟꯗ 1 ꯆꯪ ꯇꯥꯔꯦ 3 ꯆꯪ ꯇꯥꯔꯦ 5 ꯆꯪ ꯇꯥꯔꯦ ꯑꯗꯒꯤ 7 ꯆꯪ ꯇꯥꯔꯦ ꯑꯗꯒꯤ 9 ꯆꯪ ꯇꯥꯔꯦ 9ꯁꯦ ꯁꯨꯃꯥꯏꯅ ꯌꯨꯝꯁꯤ ꯇꯧꯔꯀꯥꯟꯗ ꯀꯥꯟꯆꯤ ꯌꯥꯝꯅ ꯍꯧꯖꯤꯛ ꯍꯥꯞꯅꯔꯤꯁꯤ ꯀꯥꯟꯆꯤ 8ꯀ 9ꯒꯤꯅꯤ ꯍꯥꯞꯅꯔꯤꯁꯦ ꯑꯗꯨꯅ ꯀꯥꯟꯆꯤ 8ꯁꯤ 9ꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯆꯪ ꯇꯥꯔꯀꯥꯟꯗ ꯍꯥꯞꯄ ꯌꯥꯏ ꯍꯥꯏ ꯇꯥꯔꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯌꯥꯎꯔꯤꯕ ꯄꯥꯔꯠꯁꯤ ꯃꯁꯤ ꯂꯤꯞ ꯍꯥꯏꯅ ꯍꯥꯏꯇꯥꯔꯦ ꯁꯔꯨ ꯄꯣꯂꯥꯡꯁꯦ 13 ꯁꯨꯕꯁꯤꯒꯤ ꯍꯤꯁꯥꯞ ꯂꯧꯔꯀꯥꯟꯗ 13 ꯁꯨꯗ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯑꯅꯥ ꯑꯌꯦꯛ ꯁꯤ ꯌꯥꯎꯔꯤꯁꯦ ꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯁꯤ ꯌꯥꯎꯔꯤꯕ ꯁꯔꯨꯁꯤ ꯂꯤꯞꯁꯦ ꯃꯊꯛꯇ 1 2 3 4 5 6 7 8 9 10 11 11ꯁꯦ ꯃꯁꯤꯁꯦ ꯁꯨꯗ꯭ꯔꯕ ꯍꯛꯆꯥꯡ ꯀꯌꯥꯒꯤ ꯄꯣꯠ ꯑꯋꯥꯠꯄ ꯑꯣꯏꯕꯒꯨꯝ ꯃꯥꯟꯅꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯗ ꯃꯈꯜ ꯀꯌꯥꯒꯤ ꯑꯅꯥꯕꯁꯤ ꯇꯧꯔ ꯂꯩꯌꯦꯕ ꯑꯗꯨꯅ ꯀꯥꯟꯆꯤꯁꯤ 13 ꯍꯦꯛ ꯁꯨꯗ꯭ꯔꯕ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯥꯟꯆꯤ ꯌꯥꯎꯔꯕ ꯆꯦꯡꯅ ꯁꯥꯒꯦꯔꯥ ꯑꯗꯒꯤ ꯎꯅ ꯁꯥꯒꯦꯔꯥ ꯋꯥꯅ ꯁꯥꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯎꯔꯥ ꯎꯟꯗꯥꯡ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯗꯨꯁꯨ ꯆꯪ ꯇꯥꯒꯗꯧꯕ 13ꯗꯒꯤ ꯍꯦꯟꯀꯠꯈꯤꯕ ꯌꯥꯏ ꯆꯪ ꯇꯥꯕꯗ ꯇꯥꯔꯛꯄꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ 13ꯗꯒꯤ ꯇꯥꯗꯅ ꯍꯥꯞꯄꯤꯌꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯣꯏ ꯇꯨꯔꯤꯜ ꯆꯦꯜꯂꯣꯏ ꯑꯗꯨꯒ ꯆꯪ ꯇꯥꯏ ꯍꯥꯏꯅ 9 9ꯁꯦ ꯁꯤ ꯍꯥꯞꯄ ꯌꯥꯗ꯭ꯔꯕꯅꯤ ꯁꯤ ꯆꯪ ꯇꯥꯏ ꯍꯥꯏꯅ ꯑꯗꯩ ꯑꯃꯔꯣꯝꯗ ꯃꯩ ꯏꯁꯤꯡ ꯍꯥꯏꯅ ꯊꯤ ꯃꯩ ꯏꯁꯤꯡ ꯀꯩꯗꯧꯔꯦ ꯁꯤꯗ ꯃꯩ ꯇꯥꯔꯦ ꯁꯤꯗ ꯏꯁꯤꯡ ꯑꯗꯨꯒ ꯁꯤꯗ ꯃꯩ ꯏꯁꯤꯡ ꯑꯗꯒꯤ 5 ꯃꯩ 6 ꯏꯁꯤꯡ ꯑꯗꯒꯤ ꯃꯩ ꯇꯥꯔꯦ ꯁꯤ ꯃꯩ ꯏꯁꯤꯡ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯃ ꯆꯠꯂꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯌꯨꯝꯁꯥ ꯑꯃꯁꯨ ꯆꯠꯂꯤ ꯁꯤ ꯀꯩꯗꯧꯔꯦ ꯁꯤꯗ ꯊꯤꯕ ꯃꯇꯝꯗ ꯁꯤ ꯇꯥꯏ ꯁꯤ ꯇꯥꯕꯅꯤꯅ ꯑꯁꯤꯕ ꯅꯪꯉꯤ ꯑꯁꯤꯕꯁꯦ ꯀꯥꯏꯗ ꯄꯨꯔꯛꯀꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯦꯡꯒꯤꯡ ꯇꯧꯕ ꯊꯧꯔꯤ ꯌꯥꯟꯅ ꯁꯤꯅꯩꯗꯣ ꯃꯗꯨ ꯑꯌꯥꯝꯕ ꯁꯤꯒꯤ ꯁꯤ ꯇꯥꯕꯁꯦ ꯁꯤꯗ ꯑꯌꯥꯝꯕ ꯂꯣꯏ ꯇꯧꯏ 99% ꯁꯤ ꯍꯦꯡꯒꯤꯡ ꯇꯧꯒꯅꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯩꯕ ꯑꯗꯨꯒ 1% ꯑꯃꯗꯤ ꯌꯨꯝꯒꯤ ꯆꯟꯅꯩꯅꯕ ꯑꯗꯩ ꯌꯨꯝꯁꯥꯔꯣꯟꯗ ꯀꯥꯏꯔꯛꯄ ꯏꯃꯨꯡꯗꯨ ꯑꯁꯤꯕꯒꯤ ꯂꯥꯡꯗ ꯊꯨꯔꯛꯑꯕ ꯌꯨꯝꯗꯨ ꯁꯤꯔꯕ ꯁꯣꯔ ꯍꯣꯟꯕ ꯌꯨꯝꯁꯤ ꯁꯤꯔꯛꯑꯕ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯌꯨꯝꯁꯤ ꯍꯦꯛ ꯁꯤꯔꯛꯑꯕ ꯑꯗꯩꯗꯤ ꯁꯤꯔꯤꯕ ꯃꯥꯏꯀꯩꯗꯨꯒꯤ ꯀꯔꯝꯕ ꯄꯥꯠꯇꯒꯤ ꯍꯧꯔ ꯁꯤꯈꯤꯕꯗꯣ ꯑꯗꯨ ꯀꯥꯟꯆꯤꯗꯒꯤ ꯁꯤꯕ ꯑꯣꯏꯇꯥꯔꯗꯤ ꯁꯤꯒꯤ ꯆꯪ ꯇꯥꯔꯁꯨ ꯑꯩꯈꯣꯏꯒꯤ 1%ꯁꯦ ꯊꯧꯔꯤ ꯌꯥꯜꯂꯒ ꯍꯦꯡꯒꯤꯡ ꯇꯧꯔ ꯁꯤꯕꯒꯤ ꯂꯝꯕꯤꯗꯣ ꯑꯣꯏ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯑꯌꯥꯝꯕ ꯌꯦꯡꯕꯤꯌꯨ ꯀꯥꯟꯆꯤ ꯑꯩꯈꯣꯏꯒꯤ 9 ꯆꯪ ꯇꯥꯕ 9ꯗ ꯆꯪ ꯇꯥꯕ 8ꯗ ꯆꯪ ꯇꯥꯕ 5ꯗ ꯆꯪ ꯇꯥꯕ ꯏꯃꯨꯡꯗꯣ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯂꯦꯡꯒꯦ ꯌꯦꯡꯉꯨ ꯇꯨꯔꯤꯗꯤ ꯆꯦꯟꯕꯅ ꯃꯗꯨ ꯈꯥꯡꯉꯝꯃꯣꯏ ꯑꯅꯥ ꯑꯌꯦꯛꯅ ꯈꯥꯡꯉꯝꯗꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯗꯨꯝ ꯆꯠꯂꯝꯒꯗꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯁꯤ ꯑꯩꯈꯣꯏꯅ ꯖꯇ꯭ꯔꯥ ꯍꯥꯏꯕ ꯁꯅꯥ ꯂꯤꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯕꯗꯣ ꯖꯇ꯭ꯔꯥ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯅꯤ ꯖꯇ꯭ꯔꯥ ꯍꯥꯏꯗꯣ ꯌꯨꯝ ꯑꯌꯨꯡꯕꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯎꯅ ꯇꯧꯕ ꯀꯥꯟꯗ ꯁꯥꯏꯗ ꯊꯝꯕꯁꯨ ꯌꯥꯎꯏ ꯑꯗꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯌꯣꯠꯀꯤ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯕꯤꯝ ꯂꯥꯛꯄꯤ ꯍꯩꯕꯤ ꯂꯥꯛꯄ ꯀꯥꯟꯗ ꯃꯥꯒꯤ ꯁꯤꯗ ꯂꯩꯇꯕ ꯌꯥꯗꯦ ꯃꯍꯥꯗ ꯂꯩꯕ ꯌꯥꯗꯦ ꯖꯇ꯭ꯔꯥ ꯍꯥꯏꯁꯦ ꯃꯍꯥꯗ ꯂꯩꯕꯁꯨ ꯌꯥꯗꯦ ꯃꯃꯥꯡꯗ ꯂꯩꯔꯝꯃꯤ ꯑꯗꯨ ꯌꯥꯝ ꯁꯣꯟꯕꯅꯤ ꯑꯗꯣ ꯌꯦꯡꯕꯤꯌꯨ ꯖꯇ꯭ꯔꯥ ꯀꯥꯏ ꯂꯩ ꯁꯅꯥ ꯂꯤꯂꯥꯏꯔꯦꯝꯕꯤ ꯀꯥꯏ ꯂꯩꯒꯦ ꯌꯦꯡꯉꯨ ꯖꯇ꯭ꯔꯥ ꯄꯥꯕꯁꯤ ꯂꯩꯇꯕꯅꯤ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯀꯥꯟꯆꯤꯁꯦ ꯁꯨꯃꯥꯏꯅ ꯊꯣꯛꯒꯠꯂꯛꯑꯕ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯏꯃꯨꯡꯗꯨꯗ ꯉꯥꯅ ꯁꯥꯟꯅ ꯌꯥꯗꯕ ꯅꯤꯁꯥ ꯆꯥꯁꯤꯜꯂꯛꯄ ꯑꯗꯩ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯃꯌꯥꯝ ꯇꯧꯁꯤꯜꯂꯛꯄ ꯉꯥꯡꯕꯗ ꯇꯥꯟꯅꯗꯕ
ꯃꯥ ꯊꯣꯛꯄ ꯑꯩꯈꯣꯏ ꯏꯃꯨꯡꯗꯨꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤ ꯑꯉꯥꯡ ꯑꯣꯏꯔꯣ ꯑꯍꯜ ꯑꯣꯏꯔꯣ ꯂꯣꯏꯅꯃꯛ ꯅꯤꯡꯊꯧꯒꯤ ꯇꯥꯏꯞꯇ ꯃꯥꯒꯤ ꯀꯃꯦꯟꯗ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯥꯒꯤ ꯇꯧꯅꯤꯡꯕ ꯃꯥꯏꯀꯩꯗ ꯇꯧꯔꯒ ꯆꯠꯀꯗꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏ ꯑꯗꯨꯅ ꯁꯤꯒꯤ ꯀꯥꯟꯆꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯍꯥꯏꯗꯤ ꯃꯈꯣꯡ ꯄꯤꯂꯔꯗꯨꯒꯤ ꯃꯈꯣꯡꯗ ꯃꯊꯛꯇ ꯁꯨꯛꯇꯝ ꯊꯝꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯀꯥꯟꯆꯤ ꯇꯔꯦꯠ ꯍꯧꯔꯝꯃꯦ ꯃꯥꯄꯜ ꯍꯥꯞꯄꯝꯃꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯌꯦꯛꯈꯤꯕꯗꯣ ꯁꯨꯃꯥꯏꯅ ꯌꯦꯛꯈꯤꯕꯗꯣ ꯄꯤꯂꯔ ꯂꯩꯔꯦ ꯁꯤꯗ ꯀꯥ ꯂꯩꯔꯦ ꯁꯤꯗ ꯀꯥ ꯂꯩꯔꯦ sida kanchi do tere hapome adu tadi sida kanchi mari le me khalo kanchi hum le me khalo sida marakta ma thele na ne tak akoi gi kana da una saba na ta yona saba kanchi aso do adu na ta ji ai baiding tara guma tara amana thado na sana maming yu la tigel mana adum magi kana do ꯃꯁꯤꯡꯗꯣ ꯀꯥꯈꯠꯂꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯃꯥꯒꯤ ꯗꯣꯁꯇꯣ ꯀꯣꯛꯑꯦ ꯑꯗꯣ ꯁꯤ ꯃꯨꯟꯅ ꯍꯪꯕꯤꯔꯛꯏꯗꯣ ꯌꯥꯝ ꯐꯩ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯁꯨꯃꯥꯏꯅ ꯃꯔꯛꯇ ꯊꯦꯡꯅꯕꯤꯌꯨ ꯁ꯭ꯋꯥꯏꯗ ꯊꯣꯏꯗ ꯍꯥꯞꯆꯟꯕꯤꯌꯨ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯔꯛꯇꯨꯗꯒꯤ ꯀꯥꯟꯆꯤ ꯃꯥꯄꯜ ꯂꯩꯔꯦ ꯀꯥꯟꯆꯤ ꯑꯅꯤ ꯍꯥꯞꯇꯣꯏꯅꯤꯅ ꯁ꯭ꯋꯥꯏꯗ ꯑꯃ ꯊꯣꯛꯇꯣꯏ ꯂꯦꯡꯁꯤꯜꯂꯨ ꯁ꯭ꯋꯥꯏꯗ ꯑꯃ ꯊꯣꯛꯇꯣꯏ ꯍꯥꯏꯕ ꯍꯥꯞꯆꯜꯂꯨ ꯑꯗꯨꯒ ꯃꯁꯤꯡꯗꯣ ꯀꯥꯜꯀꯨꯂꯦꯁꯟꯗꯣ 19 ꯁꯨꯅꯕ ꯀꯥꯜꯀꯨꯂꯦꯁꯟ 19 ꯍꯦꯛ ꯁꯨꯈꯤꯕꯗ ꯌꯨꯝꯒꯤ ꯑꯅꯥꯕꯗꯣ ꯑꯃꯨꯛꯇꯪ ꯂꯦꯞꯄꯗꯕꯅꯤ ꯍꯥꯞꯄ ꯌꯥꯎꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯀ꯭ꯔꯣꯁ ꯆꯠꯄꯗꯤ ꯌꯥꯗꯦ sida makong lere sida makong lere sida makong lere sida makong lere sidagi sida apa kana sida ta taba ya karan jappa ko isi alna sida apa di sida mana hapiro amma thokta tarama ting jila hapiro lagi yum mapai ba mana sawa mama ngol ini sih mama ngol ini yum apa sih kita yum ini sini sida lele sini sida lele aduga mukong sida lele ni mana tata sida lele ni mukong sida lele aduga thong sih siapa le mengingong siapa le aduga kanji sih orang kalau tahu kan dah thong sih mata ta kanji mai ta salah ꯑꯗꯨꯝ ꯏꯃꯨꯡꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯏꯀꯣꯅꯣꯃꯤ ꯅꯠꯇ꯭ꯔꯒ ꯁꯦꯟ ꯊꯨꯝ ꯄꯨꯛꯆꯥꯛ ꯄꯨꯀꯩ ꯂꯪꯒꯩ ꯂꯟ ꯊꯨꯝ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯇꯥꯜꯂꯨꯕ ꯁꯦꯟ ꯄꯨꯝꯅꯃꯛꯇꯣ ꯌꯨꯝ ꯑꯅꯧꯕ ꯌꯨꯝ ꯁꯥꯕ ꯃꯇꯝꯗ ꯁꯤ ꯄꯣꯠꯁꯦ ꯇꯥꯁꯟꯒꯗꯕ ꯁꯦꯟꯖꯥꯎ ꯇꯥꯜꯂꯝꯕ ꯅꯨꯄꯥꯗꯣ ꯚꯛ ꯂꯥꯎ ꯅꯦꯝꯈ꯭ꯔꯅꯤ ꯏꯃꯨꯡꯗꯣ ꯁꯦꯟ ꯊꯨꯝ ꯀꯩꯗꯧꯕ ꯂꯣꯏ ꯂꯦꯞꯈ꯭ꯔꯗꯤ ꯁ꯭ꯇꯣꯞ ꯇꯧꯔꯅꯤ ꯅꯟ ꯁ꯭ꯇꯣꯞ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯂꯥꯛꯑꯝꯕ ꯁꯦꯟ ꯃꯌꯥꯝꯗꯣ ꯀꯔꯕꯥꯔ ꯑꯆꯧꯕ ꯑꯣꯏꯒꯦꯔꯥ ꯗꯨꯀꯥꯟ ꯐꯝꯒꯦꯔꯥ ꯑꯃ ꯇꯧꯔꯝꯒꯦꯔꯥ ꯚꯛ ꯂꯥꯎ ꯂꯦꯞꯈ꯭ꯔꯅꯤ ꯁꯤ ꯃꯊꯛꯇ ꯀꯥꯟꯆꯤ ꯍꯦꯛ ꯇꯥꯔꯛꯄ ꯑꯗ ꯁꯤ ꯃꯊꯛꯇ ꯀꯥꯟꯆꯤ ꯇꯥꯅꯨ ꯇꯕꯥꯛ ꯈꯟꯕ ꯀꯧꯏ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯂꯦꯞꯈ꯭ꯔꯅꯤ ꯁꯤꯁꯇꯦꯝ ꯄꯨꯝꯅꯃꯛ ꯗꯥꯎꯟ ꯇꯧꯈ꯭ꯔꯅꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯃ ꯄꯨꯔꯥ ꯁꯗꯥꯎꯟ ꯇꯧꯔ ꯍꯣꯡꯈ꯭ꯔꯅꯤ ꯆꯠꯈ꯭ꯔꯅꯤ ꯑꯗꯒꯤ ꯁꯤꯒꯤ ꯄꯣꯠꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯁꯤꯒꯤ ꯌꯦꯠꯇ ꯇꯥꯁꯜꯂꯛꯄ ꯁꯤ ꯑꯃꯨꯛ ꯇꯣꯛꯑꯁꯤ ꯊꯣꯡꯁꯤꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯟꯗ ꯀꯥꯟꯆꯤꯁꯦ ꯇꯥꯁꯜꯂꯕ ꯅꯜꯂꯕ ꯁꯤ ꯊꯣꯡꯕ ꯍꯥꯏꯇꯥꯔꯦ ꯊꯣꯡꯕꯁꯤꯕꯨ ꯃꯅꯨꯡꯗ ꯁꯥꯡꯕꯗ ꯇꯥꯁꯜꯂꯛꯑꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕ ꯅꯨꯄꯥꯁꯤꯡ ꯏꯆꯥꯅꯨꯄꯥꯁꯤꯡꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯂꯩꯔꯝꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇꯣ ꯑꯃꯨꯛ ꯆꯦꯟꯖ ꯇꯧꯔꯅꯤ ꯅꯨꯄꯥꯁꯤꯡꯗ ꯊꯛ ꯆꯦꯟꯖ ꯇꯧꯔꯅꯤ ꯃꯥꯒꯤ ꯁꯨꯔꯨ ꯅꯣꯝꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯗꯥꯎꯟ ꯇꯧꯈ꯭ꯔꯅꯤ ꯂꯥꯛꯑꯔꯣꯏ ꯆꯠꯈ꯭ꯔꯅꯤ ꯐꯅꯌꯥꯝꯅ ꯂꯧꯅꯤꯡꯉꯥꯏ ꯂꯩꯔꯁꯨ ꯐꯪꯅꯤꯡꯉꯥꯏ ꯂꯩꯔꯁꯨ ꯁꯨꯐꯝ ꯐꯪꯉꯔꯣꯏ ꯑꯍꯣꯡꯕ ꯂꯩꯈ꯭ꯔꯅꯤ नेक्स्ट सिमु ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯂꯦꯐ ꯁꯥꯏꯗꯇ ꯁꯤ ꯅꯣꯔꯊ ꯁꯥꯏꯗꯅꯤ ꯁꯤ ꯅꯣꯔꯊ ꯁꯤꯅ ꯁꯥꯎꯊꯅꯤ ꯁꯤꯅ ꯁꯤ ꯋꯦꯁ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯀꯥꯟꯆꯤꯒꯤ ꯐꯤꯕꯝꯁꯤ ꯁꯤꯗ ꯑꯃꯨꯛ ꯇꯥꯁꯜꯂꯛꯑꯕ ꯑꯗꯨꯗꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯗꯣ ꯃꯥꯏ ꯃꯈꯨꯠꯇ ꯁꯦꯟꯁꯦ ꯁꯨꯛꯇꯨꯡ ꯇꯨꯡꯉꯔꯣꯏ ꯁꯨꯛꯂꯥꯛ ꯂꯥꯛꯑꯔꯣꯏ ꯑꯔꯩ ꯑꯔꯩꯕ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ ꯌꯨꯝꯒꯤ ꯅꯨꯄꯤꯗ ꯑꯗꯨꯒ ꯃꯤꯂꯨ ꯄꯤꯔꯥꯡ ꯆꯤꯟꯊꯕ ꯍꯥꯏꯅ ꯀꯞꯅꯅꯕꯒꯤ ꯋꯥꯅꯅꯕꯒꯤ ꯃꯤꯆꯤ ꯃꯤꯅꯥꯒꯤ ꯑꯋꯥꯕ ꯃꯈꯜ ꯀꯌꯥꯒꯤ ꯑꯋꯥꯕ ꯊꯣꯛꯂꯛꯀꯥꯟꯗ ꯁꯤꯒꯤ ꯃꯊꯛꯇ ꯀꯥꯟꯆꯤ ꯍꯦꯛ ꯇꯥꯔꯤꯉꯩ
ꯃꯌꯥꯏꯗ ꯇꯥꯕ ꯑꯣꯏꯔꯣ ꯃꯇꯥꯏ ꯊꯣꯛꯅ ꯇꯥꯕ ꯑꯣꯏꯔꯣ ꯑꯗꯨꯝ ꯏꯃꯨꯡꯗꯨꯗ ꯑꯋꯥ ꯃꯩꯁꯥ ꯂꯥꯛꯄ ꯍꯥꯏꯁꯦ ꯃꯤꯂꯨꯞ ꯌꯥꯡꯁꯤꯟꯗꯕꯗꯤ ꯁꯣꯏꯗꯕꯅꯤ ꯑꯗꯨꯒ ꯁꯤꯗ ꯇꯥꯁꯜꯂꯀꯥꯟꯗ ꯌꯨꯝꯒꯤ ꯊꯕꯛꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯄꯨꯕ ꯃꯥꯒꯤ ꯌꯨꯝꯒꯤ ꯚꯥꯔ ꯄꯨꯝꯅꯃꯛ ꯚꯥꯔ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯄꯨꯝꯅꯃꯛꯇꯣ ꯌꯨꯝꯒꯤ ꯅꯨꯄꯤꯅ ꯄꯨꯅꯤ ꯑꯗꯨꯒ ꯃꯁꯤꯡꯁꯨ ꯊꯥꯔꯣꯏ ꯑꯗꯨꯒ ꯃꯤꯂꯨꯞ ꯌꯥꯡꯁꯤꯟ ꯀꯞꯅꯅꯕꯒꯤ ꯂꯝꯕꯤꯗ ꯃꯊꯟꯇ ꯑꯗꯨꯝ ꯍꯧꯔꯛꯑꯅꯤ ꯑꯗꯨ ꯁꯤ ꯀꯥꯟꯆꯤ ꯃꯊꯛꯁꯤꯗ ꯌꯨꯝ ꯑꯩꯈꯣꯏ ꯀꯥꯟꯆꯤ ꯁꯨꯗ ꯇꯥꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯁꯤ ꯃꯇꯥꯡ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯒꯦꯔꯦꯖ ꯁꯪꯒꯣꯏ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯒꯥꯔꯤ ꯊꯝꯅꯕꯅꯦ ꯁꯨꯃꯥꯏꯅ ꯄꯥꯈꯜ ꯑꯃ ꯈꯜꯂꯦ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯁꯤꯗ ꯀꯥꯟꯆꯤ ꯃꯔꯤꯗꯣ ꯍꯥꯞꯄꯦ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯑꯐꯩꯕ ꯑꯣꯏꯒꯦꯔꯥ ꯌꯨꯡꯕ ꯑꯣꯏꯒꯦꯔꯥ ꯀꯥꯟꯆꯤꯗꯣ ꯍꯥꯞꯄꯦ ꯁꯨꯃꯥꯏꯅ ꯍꯦꯛ ꯍꯥꯞꯄꯨꯕ ꯀꯥꯟꯁꯤꯗ ꯁꯤꯒꯤ ꯃꯐꯝꯁꯦ ꯁꯤꯗ ꯂꯩꯕ ꯌꯨꯝꯁꯦ ꯐꯔꯁꯨ ꯁꯤꯒꯤ ꯃꯐꯝꯁꯦ ꯆꯪꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤ ꯁꯤꯕꯒꯤ ꯍꯤꯡꯒꯤꯡ ꯇꯧꯕꯒꯤ ꯃꯆꯥꯛꯁꯦ ꯌꯥꯝ ꯋꯥꯡꯅ ꯂꯩ ꯑꯗꯨꯅ ꯁꯪꯒꯣꯏ ꯃꯃꯥꯡ ꯁꯪꯒꯣꯏ ꯑꯣꯏꯔꯁꯨ ꯑꯩꯈꯣই ꯀꯥꯟꯆꯤ ꯁꯤ ꯇꯥꯔꯕ ꯑꯩꯈꯣꯏꯒꯤ ꯇꯞꯊꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯇꯞꯊꯔꯛꯄ ꯃꯐꯝꯗꯨꯗ ꯁꯤꯅ ꯑꯃꯨꯛ ꯆꯪ ꯇꯥꯔꯦ 11 ꯁꯨꯔꯦ sini 11 sore kanji sore 11 kanji sore sida leba mi je mu lekhala ganda sida thokanda sida hanging tawna adai sida bana taptha ba bangun taptha re bana si svai taptha ga yung svai tawu ti toraganda si ju si ta sala si ta ba adai sida ju tawne ba si ta ba swa da ba somda taptha re somda ju do adum maning da taptha ba yum do se ju si ta ne hapchalo ba adu de dum tawne si ju yang ge taw de shona ba apiu si taw de na apiu si ju chang ta ba taw de de ta na hap na ba to biu ni ta di ma cha wa ju ma cha ba ha thang biu adu ga punchi ko ke to lu ngai na ing na singal le ya ni adu ga ko gi khatra pada pena yamna yum chada ba imu chen thong lambi le tawa imung da koina pakhan khalle kanchi ki ta de hapta yati pakhan do khalle si wa ring khalle sana wa na pakhan khalle wa mo pum do pakhan khalle mai khalle si wa ji koi gi chang ta ba sai 11 do 11 kanchi do 11 si sida hapaje 11 chu ra ju ka sai wa do ita di wa gi makok sina maning de gi oro mamang de oro awang de oro to makha de awang thila poro nom awang de gi makha thim oro makok wa gi makok thang ba sarok sina hek thaga khaba som de gi wo ju som da mamang da phantala hapa ba matona makhale horaba hadi wangkhat bai jangji mana wangkhat bai jangji si matone na makok si bai wangkhat kraba adu imung do adu muti koi karong ja gyong ba imung thawam da na di jada ba koi gi na ku ta da ba thawok adagi imung du da oibom thokbo photo oi da ba photo oi adu oi da da som da makok thang ha wangkhat ba mana makok ki thang ga chat kraba taw ba adu di imung do kang gong ja ni duna si makok si yang ge makha thamaga na maton sina mathaka thanga bi maning om do gera mama om do gera awang do gera makha do gera e wa mo pambi sina hobu gi ta da maton ji thanga tra makok thanga ba imung do krong ja ni simaga haijage ada yang ge kanchi umposi koi saru undang ni aduna yang ge koi karo hapiu trama to shodo ma trama to rita aduna chang ta bi da trama to yare to trama to yare aduga trama ga yare ma to da chala ganda koi yung gi kanchi ge hapiu rita di koi kuji ko da thengnai ba pathok ngam du gi crime man du gi horofam do koina 90% di 60% di 80% di soina solution yani aduga topa mayam gi thong pha gi adagi kano mayam du di koi makana
ꯑꯩꯉꯣꯟꯗ ꯊꯥꯖ ꯊꯥ ꯍꯥꯞꯆꯈꯤꯕ ꯃꯌꯥꯝꯗꯨꯅ ꯃꯉꯣꯟ ꯇꯧꯔꯕꯅꯤ ꯍꯥꯏꯖꯒꯦ